ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝꯁꯤꯡ ꯇꯥꯕꯤꯔꯤ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯒꯦꯁ ꯑꯁꯟꯁꯅ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯥꯟ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯔꯛꯑꯒ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯊꯝꯖꯔꯤꯕ ꯐꯣꯟ ꯅꯝꯕꯔ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯏꯁꯥ ꯏꯁꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯂꯤꯕ ꯄꯥꯎꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯏꯁꯥꯅ ꯈꯪꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯈꯪꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯧꯔꯝꯁꯤꯒꯤ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ 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 ꯇꯥꯕꯤꯕ꯭ꯔꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯖꯨꯅꯥꯝ ꯍꯣꯏꯗ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯥꯕꯣꯏ ꯕꯣꯝꯆꯥ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯊꯝꯖꯕ ꯕꯤꯁꯤꯕ ꯉꯁꯤ ꯉꯔꯥꯡꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯁꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯨꯄꯥ ꯂꯥꯛ ꯀꯔꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯍꯨꯟꯕ ꯑꯃꯗꯤ ꯁꯪꯒꯥꯕ ꯃꯁꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯥꯎꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯚꯣꯠ ꯃꯌꯥ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯥꯃꯦꯟ ꯑꯩꯈꯣꯏꯒꯤ MPꯒꯤ ꯚꯣꯠ ꯃꯌꯥ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯆꯧ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ MP ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯁꯤꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯀꯔꯣꯔ kaya sangna ani lising kaya sangna karo yi akoi project kaya pa Manipur gidi ngasi bogda koi MP ani khak lei besida akoi Manipur gidi asuk sen yamna chauna kaithokpa angi sangga ba masi kaya ama akoi Manipur ado koina pamjari di akoi Manipur jo Bharat ki manung chaliba state amani masida sida akoi project si fajarba ꯈꯨꯡꯒꯪꯒꯤ ꯃꯅꯨꯡ ꯍꯟꯖꯟꯕ ꯖꯒꯥ ꯑꯗꯒꯤ ꯆꯥꯎꯈꯠꯄꯒꯤ ꯖꯒꯥ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯗꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯗꯒꯤ ꯏꯊꯩ ꯂꯧꯈꯣꯡ ꯃꯁꯤꯒꯨꯝꯕ ꯏꯁꯥꯒꯤꯁꯤ ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯁꯥꯏꯂꯦꯟꯗ ꯂꯩꯔꯦ MPꯒꯤ ꯀꯩꯅꯣ ꯐꯣꯟ ꯃꯌꯥ ꯈꯤꯇꯪ ꯑꯩꯈꯣꯏ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯣꯏꯟꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯈꯤꯇꯪ ꯇꯦꯟꯁꯟꯕꯤꯌꯨ ꯄꯣꯏꯟꯁꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ Prime Minister, Honorable Prime Minister na phongdokpa sumaina koi Manipur gi siro isagi network se yam nungaitre aduna amtang kakthalaga tawbiyo wahi se mapung pharoi dore phone line se kakthacharage phongdok piribu wafam se amumuk taba amumuk silent da leibanina wafam se akhoi mayek sengdong mandre aduna phone line se kakthachage amtang mapam hongdok piraga try to birakna bahajari mathangi call lokachage hello good morning sir good morning I phone tawji si man pani sau phone tan saram di guest bu ang ti kai ko sari sa I as wapam nak sari sa akoi ki masai kita hataki assembly da ranjina committee sembadagi sugunu loi ki bani haibasi wapam jidi da wahang kaya ama sai da hange madu yawram ba madida chatluba lamda chatluba mioi longjam maglem kawba simi amana khongdo ke wapam chida committee du semamdradi akhoi madrama panje angang ama yawnga nupi ni pang akhoi madrama pangi punsi je hujik siri masing jida tum chalamgadamne aduna mana committee je sembo matung ina akhoi hinga khibna committee sida face committee sida yawba kuki kulgi ningthau amana kulai paiba singi makutagi makoibu section tharanga loina makoibu kanpiraki makoibu sugunugi ranjit tiada akoi laloi pai bog putorag mon sinagi bigi haiba khabar sida sawan ko yawre masai ka yawi belsin makoi khulji yame masai khulji makti loin ma haije so hajer ka du khulji gi khulloina habi draga so dum point la piro point ji lakge na
คุณมายามที่คุณเชื่อมานะคอมมิตี้มาเชื่อคอมมิตี้หาเชื่อมีามนะสุดตรงคำนี้คอมมิตี้มาเชื่อมาที่สากลทวางินนะแต่ก็ทับกันคอมมิตี้ที่เชื่อเนี่ยมาใช้มาตั้งกิจรันจิตก็มาดูโอเนบันสิมินิสต์ก็เอาไว้คุมตัววิจิตรปีโรธาตาราวิเจริญบัญชีรวยเช่นปีโรให้บันวิจิตรชิมิเช่นให้ผู้ว่าฟังสิดาเกสกี้หมดกันจิตก็โอ้ยมามังก็ช่วยคุยเกสนะทำบิคิบว่าฟังมาตั้งสิดาขณะที่ว่าเลยพิสคอมมิตี้เซมบัดกี้มิซิมินาทบปนี่ให้บิว่าฟังเลยอดูว่าพิสคอมมิตี้เซมดับได้มาฟังสิ่งที่สุดมิซิมินาทบปกี้เป่าสู้อดูเลยมาสวายสิดาคุยอิเล็กชันกี้โอ้ยบ้าคุดงชาบลงนะบกี้ว่าฟังสุดเลยให้บกี้อดูมามังดาฟงดูปิคิบเลยตามินสิวจัดกี้คือในอย่างยาริสีอาหารบดาคุยไม่ปฏิมิสิลมนุงดามนุงกีเมมเบอร์สิงนะMLA สิงนะส่วนงามูบิสิงที่ไม่ปฏิกิมิสิลกีมีนะดีกันดึงงักที่opposition ka party na soy wakanda ruling party na ngang pa ruling party na soy kando opposition ngang pa sinataba ruling party ki kanang mo member mana MLA am soy ro dadi adu na di ruling party du dagi mako ki colleague tagi amana ama nang tori du somai to ma to aning de ma du soy bani mo somai som du ga na ara ko tar ga di mako ki sincerity adu ba ki dedication du ya transparency oi re na kon lo pya ba adu na tabada ko ki opposition bu ko ki lengak ngang ba lengak opposition ngang ba side ko di masidi mako ki election ki damakta du ko mako ki to ba mileage phangna ba ki damakta opportunity kitang phangna ba damakta khunna ngamna rakpani praja sindi ai pa chokka thaurangi khanna nei ne ko na ko donu ba so loning de pani am ko tar gas na sai sima ko ki unnari ba muknari ba sing kambi bichan aduga Rajit na madu tarapode adu soibani ada soibani na hai badu hai no bagi nai na bagi maram mahuta Rajit na madu tore ido karai dagi karai kari gi tore ino do kana ko mom phau na kai phau to bi na ngai le tab dagi ma bi kari mo phau khara to bi na ba kana am ta le tram ni na ma su kari mo khara sa pa na bi da mukta leibak si gi da mukta ke mo khara di ba su honna ge na tarapode honna bo ada du ki process to ram nei kan maram du leibak ka kai lage thugai kai lage na to bu di so ram aduna mina kai sutau tau dana phamna leiba kanagumba mana kanagumba thawak torokpa kangbu mana kogi kai won sorak pada yeng leiba mo tama su yoksin bachani ai su kai to be mana sima tau be ado mana sima tau boda sima sora be ai na kari mai me khatti ba yai ga na ko khan bu chang ado thawak sutau tau da mi di ka donu ga su so so ro ya jin di khanda ba yokchani su di kari mo thawak kara tau bo so di suma ko su ma do soi kini ai dana sutau tau dana phamaga lai choko kangbu su lai ni ado ma da gi ko ni yeng ya ri ado mama gi kolar sapami go jagi matang du dai ko gi honorable prime minister na tawak yaman tawre manipur gi tawri ado mo le te na ko ma hai bio ayam chumme ado ai gi ri ado madu chumbadu sumai taw bodi ko gi chief minister da loi sinak re ko gi prime minister gi di sinabom to ko tapak sin di chief minister gi sinak ki ba ko ire ado na manu tapak sin kadde ye gadda bra in kalle ai wa kadda ko maram di chingi di malai di chingi di moi tatna ye idra hoji chingi di complaint tari chingi issue mayam sin nai na rakpa mayam tari adu ka ma di darsing mayam ma home minister gi bana to chetna adu ka prime minister gi mana to chetna mi thajan dana to gan ba even manipur gi nataba india gi mapan dai mi pau ni tana masida ko gi center gi lusing busing ji unana ba ma koi dagi kana ba phangna ba si moi di honari ya ba aduna tapawam mathau di dum chapchan tawri brain khalle aduna som da tawrak ta ba si tapak ta tawrak ta si di ching da di dum tawrak tapak ta tawrak ta si di tapak ki sim de ne sim de sinagram ni na moi na tawdras ni mana mara to jeremi kana ma da da ku to ko rom do ma le aduna honorable sim na ma gi sum mathau to bi changi so mai na tin je aduga projection scheme sing india gi all over the state aduga to anba different states sing da law thok pogum na manipur da law thok te ai bi sidi anga ko pon na te manipur ya sidi pi rasu ya ba pi rasu dum ya ba
ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯖꯒꯗꯕ ꯀꯥꯡꯕꯨ ꯑꯣꯏꯕꯅꯤꯅ ꯃꯗꯨꯗ ꯂꯥꯎꯊꯣꯛꯇ꯭ꯔꯁꯨ ꯌꯥꯏꯌꯦꯅ ꯈꯟꯕꯅꯤ ꯍꯌꯦꯡ ꯏꯂꯦꯛꯁꯟ ꯃꯌꯥ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗꯩꯗ ꯈꯔ ꯈꯖꯤꯛ ꯂꯥꯎꯊꯣꯛ ꯂꯥꯎꯁꯤꯟ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯖꯥ ꯑꯄꯪꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯏꯂꯦꯛꯁꯟꯗꯨ ꯂꯣꯏꯕ ꯏꯂꯦꯛꯁꯟꯗꯨ ꯄꯨꯍꯧꯕ ꯃꯣꯏ ꯄꯥꯔꯇꯤꯅ ꯄꯥꯏꯍꯧꯕ ꯑꯗꯨꯋꯥꯏ ꯃꯇꯨꯡꯗꯩꯗꯤ ꯑꯃꯨꯛꯀ ꯃꯅꯤꯄꯨꯔ ꯀꯗꯥꯏ ꯂꯩꯕꯒꯦ ꯍꯧꯖꯤꯛ ꯈꯪꯒꯗꯕ ꯄꯣꯠꯁꯦ ꯃꯅꯤꯄꯨꯔ ꯀꯍꯥ ꯍꯦꯗꯣ ꯑꯗꯨ ꯌꯥꯗꯨꯗꯅꯤ ꯇꯧꯔꯛꯀꯗꯧꯔꯤꯁꯦ ꯑꯗꯨꯅ ꯃꯁ꯭ꯋꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯨꯗꯩꯗ ꯑꯩꯗꯤ ꯈꯟꯕꯨ ꯈꯟꯅꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯌꯥꯝ ꯏꯀꯥꯏꯖꯕ ꯑꯗꯨꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯋꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯋꯦꯒꯗꯤ ꯀꯩꯅꯣꯗ ꯁꯦꯟꯇꯔꯒꯤ ꯑꯦꯅꯤꯊꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯃꯅꯤꯄꯨꯔꯁꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯅꯠꯇ꯭ꯔꯕꯒꯨꯝꯅ ꯇꯧꯕꯤꯔꯤꯕ ꯇ꯭ꯔꯤꯠ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯤꯅꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯊꯥꯡꯒꯠꯄꯤꯅꯕ ꯀꯅꯥꯐꯥꯎ ꯂꯩꯇ꯭ꯔꯕꯅꯤꯅꯀꯣ ꯃꯁ꯭ꯋꯥꯏꯁꯤꯡꯗꯤ ꯍꯥꯏꯗꯤ ꯄꯨꯊꯣꯛꯅꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯕꯅꯦꯅ ꯈꯜꯂꯤ ꯑꯗꯨꯋꯥꯏꯗꯨꯃ ꯑꯗꯣ ꯇꯁꯦꯡꯅ ꯄꯨꯊꯣꯛꯅꯔꯀꯥꯟꯗ ꯅꯩꯅꯔꯁꯤꯒꯥꯏꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯃꯤꯁꯤꯡ ꯌꯥꯎꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯤꯁꯤꯡꯁꯤꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯧꯍꯟꯖꯅꯤꯡꯉꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯨꯅꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅꯒꯥꯁꯦ ꯃꯈꯧ ꯐꯣꯡꯅ ꯉꯁꯤ ꯉꯔꯥꯡ ꯉꯥꯡꯕꯗ ꯑꯩꯈꯣꯏꯅ ꯇꯥꯖꯍꯧꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤꯀꯣ ꯑꯩꯈꯣꯏ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯐꯝ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯇꯧꯗꯧꯕ ꯊꯕꯛ ꯌꯥꯝ ꯂꯩꯔꯤꯒ ꯍꯥꯏꯗꯅ ꯍꯥꯏꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯊꯥ 10 ꯁꯨꯔꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯃꯤꯌꯥꯝ ꯃꯌꯨꯝ ꯊꯥꯗꯣꯔꯛꯄꯁꯦ ꯊꯥ 10 ꯁꯨꯖꯜꯂꯛꯑꯦ ꯑꯗꯨꯒ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯌꯨꯝꯁꯤꯡꯗꯨꯅ ꯉꯔꯥꯡ ꯁꯪꯒꯥꯔꯤ ꯑꯗꯣ ꯊꯥ 10 ꯁꯨꯖꯜꯂꯐꯥꯎꯁꯤ ꯀꯗꯥꯏꯗ ꯂꯩꯔꯛꯑꯀꯥꯟꯗꯨꯗ ꯉꯔꯥꯡ ꯈꯛꯇ ꯁꯪꯒꯥꯕꯁꯤꯕꯨ ꯏꯃꯔꯖꯦꯟꯁꯤ ꯄꯔꯄꯁꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒ ꯑꯊꯨꯕꯗ ꯌꯨꯝ ꯁꯥꯔ ꯂꯩꯍꯟꯕ ꯍꯥꯏꯁꯤꯕꯨ ꯑꯊꯨꯕꯗ ꯌꯨꯝ ꯁꯥꯕ ꯂꯩꯍꯟꯕ ꯍꯥꯏꯁꯤꯕꯨ ꯊꯥ 10 ꯆꯪꯕ ꯍꯧꯅꯕ꯭ꯔꯥ ꯑꯗꯨꯋꯥꯏꯒꯤꯗ ꯊꯕꯛ ꯇꯧꯔꯤꯑꯗꯤ ꯍꯥꯏꯔꯀꯥꯟꯗꯨꯗ ꯇꯧꯕꯗꯤ ꯆꯨꯝꯃꯤ ꯇꯧꯔꯤꯑꯕ ꯑꯗꯣ ꯃꯇꯝ ꯆꯥꯅ ꯀꯔꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯑꯃꯗꯤ ꯀꯅꯥꯅ ꯐꯪꯐꯝ ꯊꯣꯛꯄꯁꯤꯅ ꯃꯇꯝ ꯆꯥꯅ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯁꯤꯡꯅ ꯐꯪꯉꯤꯕ꯭ꯔꯥ ꯍꯥꯏꯗꯨꯗꯤ ꯃꯗꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯂꯩꯉꯥꯛꯅꯗꯤ ꯆꯂꯥꯏꯔꯀꯥꯟꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯑꯗꯣ ꯂꯥꯟ ꯇꯧꯖꯔꯁꯨ ꯌꯥꯝ ꯐꯖꯅ ꯂꯩꯉꯥꯛꯁꯤꯅ ꯌꯦꯡꯁꯤꯟꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕꯒꯨꯝꯅ ꯋꯥ ꯉꯥꯡꯕ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ ꯁꯨꯃꯥꯏꯅ ꯊꯝꯖꯩ. ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯔꯥꯖꯁꯊꯥꯟꯗꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯍꯣꯏ ꯑꯣꯟꯂꯥꯏꯟꯒꯤ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ. ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯣꯖꯥ ꯉꯁꯤꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯇꯤ ꯂꯩꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ 23 ꯁꯨꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯐꯝꯁꯦ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦ. 8ꯅꯤ ꯑꯃꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯣꯖꯥ. ꯉꯁꯤꯒ 4ꯅꯤ ꯑꯗꯨꯒ ꯍꯌꯦꯡꯅ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯦꯕ. ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯁꯨꯝ ꯈꯪꯖꯅꯤꯡꯉꯤ. ꯉꯁꯤꯐꯥꯎꯗ 4ꯅꯤ ꯍꯧꯈ꯭ꯔꯦ. ꯑꯗꯒꯤ ꯕꯤꯜ ꯈꯔ ꯀꯌꯥ ꯑꯃꯁꯨ ꯄꯥꯁ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒ ꯊꯥꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩꯀꯩ ꯁꯨꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯨ ꯑꯦꯚꯣꯀꯦꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯈꯔ ꯄꯟꯈ꯭ꯔꯦ ꯊꯥꯅꯅꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯉꯁꯤꯒ ꯍꯌꯦꯡꯒꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯩꯒꯤ ꯁꯨꯝ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯔꯛꯏꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕꯁꯤ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ ꯂꯥꯟꯅꯦ ꯍꯥꯏꯗꯅ, ꯑꯗꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯗꯒꯤ ꯂꯥꯟ ꯋꯥꯔꯒꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ. ꯃꯈꯣꯏ ꯑꯁꯣꯝꯗꯒꯤꯗꯤ ꯑꯗꯨꯝ ꯃꯩꯇꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯦꯅ ꯂꯥꯟ ꯗꯥꯏꯔꯦꯛ ꯇꯧꯔꯅꯤ ꯑꯗꯨꯝ ꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯛꯈꯤꯕꯗꯤ ꯂꯩꯀꯣ. ꯕꯐꯔ ꯖꯣꯟ ꯊꯝꯖꯤꯟꯕꯤꯔꯦ. ꯑꯩꯅ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯁꯦ ꯕꯐꯔ ꯖꯣꯟꯒꯤ ꯃꯇꯥꯡꯁꯤꯅꯦꯕ. ꯕꯐꯔ ꯖꯣꯟꯁꯦ ꯍꯥꯎꯁꯇ ꯑꯃꯨꯛꯇꯪ ꯈꯟꯅꯔꯒ ꯊꯥ 5 ꯅꯠꯇ꯭ꯔ 6 ꯃꯇꯝ ꯑꯃ ꯈꯜꯂꯒ ꯕꯐꯔ ꯖꯣꯟ ꯂꯧꯊꯣꯛꯄꯁꯤꯗꯤ ꯃꯇꯝ ꯄꯤꯕ ꯉꯝꯒꯗꯕ ꯃꯥꯜꯂꯦꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ. ꯉꯟꯐꯝ ꯊꯣꯛꯑꯦ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯅ. ꯕꯐꯔ ꯖꯣꯟꯐꯥꯎ ꯂꯧꯊꯣꯛꯄ ꯉꯝꯗꯕꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛ ꯄꯟꯕꯤꯈ꯭ꯔꯦ. ꯃꯤꯌꯥꯝꯒꯤ ꯌꯨꯝ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯌꯨꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯥꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯅ ꯕꯐꯔ ꯖꯣꯟꯁꯤ ꯂꯧꯊꯣꯛꯇ꯭ꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯅꯦꯁꯨ ꯍꯥꯏꯅꯔꯤ. ꯃꯩꯇꯩ ꯃꯅꯤꯄꯨꯔꯗ ꯇꯥꯔꯤꯕꯁꯤꯡꯗꯤ ꯆꯠꯄꯗꯤ ꯍꯧꯖꯤꯛ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ. ꯑꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯆꯠꯄ ꯌꯥꯖꯔꯒꯁꯨ. ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ ꯁꯔ ꯅꯨꯔꯨꯜ ꯍꯁꯟꯗ ꯋꯥꯆꯦꯞꯇ ꯍꯥꯏꯖꯒꯦ. ꯑꯝꯇꯪ ꯄꯨꯈꯠꯄꯤꯕ ꯌꯥꯕ꯭ꯔꯥ? ꯑꯇꯣꯞꯄꯒꯤ ꯅꯝꯕꯔꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯣꯏꯔꯁꯨ ꯆꯤꯡꯒꯤ MLAꯁꯤꯡ 10 ꯑꯃꯗꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ. ꯃꯣꯏꯅ ꯄꯨꯈꯠꯂꯒꯗꯤ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯒꯗꯕꯅꯦꯕ. ꯑꯗꯣ ꯕꯐꯔ ꯖꯣꯟꯁꯤ ꯂꯧꯊꯣꯛꯄ ꯏꯉꯝ ꯉꯝꯗ꯭ꯔꯗꯤ ꯁꯦꯟꯇꯔꯗꯒꯤ ꯐ꯭ꯂꯥꯏꯠ ꯁꯦꯝꯃꯒ ꯀꯦꯟꯁꯦꯜ ꯇꯧꯊꯣꯛꯄꯤꯔꯗꯤ ꯂꯥꯟꯁꯦ ꯑꯩ ꯂꯣꯏꯗꯧ ꯃꯥꯜꯂꯦꯕ. ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯕꯅꯤꯅ. ꯐ꯭ꯂꯥꯏꯠ ꯁꯦꯝꯃꯒ ꯀꯦꯟꯁꯦꯜ ꯇꯧꯔꯛꯑꯒꯗꯤ ꯑꯗꯨꯝ ꯂꯥꯟꯁꯦ ꯂꯣꯏꯕ ꯌꯥꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯖꯕ ꯁꯨꯝ ꯋꯥꯈꯟꯗ. ꯑꯗꯨ ꯕꯐꯔ ꯖꯣꯟꯒꯤ ꯃꯇꯥꯡꯁꯦ ꯑꯣꯖꯥ ꯄꯨꯈꯠꯄꯁꯤ ꯃꯁꯤ ꯀꯣꯏꯁꯟ ꯑꯋꯥꯔ ꯃꯇꯝꯗ ꯄꯨꯈꯠꯄ ꯌꯥꯔꯣꯏꯗꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯖꯥꯒꯤ ꯈꯪꯕ ꯅꯣꯂꯦꯖꯇ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣꯅ ꯊꯝꯖꯔꯛꯏꯅꯤ. ꯍꯣꯏ ꯊꯥꯒꯠꯆꯔꯤ. ꯇꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯗꯒꯤ. ꯁꯦꯛꯁꯄꯤꯌꯔ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ
बफर जोन की मतंग से बफर जोन से ऑफिशियली मणिपुर लेंगांगना बफर जोन लौथोखिबा गसी फाउदा केमता मफम लेकेबा मणिपुर की मफम खुदिंगमसी मणिपुरी अमना चप्पल होई याएबा वार नते मसी कोई वार नते वार मनुंग लौथोकदमनि बफर जोन लौथोखिबा लेकेबा इफ बफर जोन लौथोकतबा तारगदी बफर जोन ने मयाम नंगांगना इसे दुदि कराय दे होरगेबा सेक्यूरिटी पर्सनल सिंचना मोइन चंग यादव मफम सिंगो मधु अदाइदुने मोइन बफर जोन लाउथुइछि लाइक मकोइना प्रजा म्याम सिंगि सेनापति की एरिया अदुगा तंपाकी एरिया गाइना मसि खाइदोइछि सेक्यूरिटी पर्सनल सिंचना खाइदोएबा सिगी एरिया सिदगी नोइ हेंजिन चंगुनो सिगी एरिया सिंचना मोय सोंगी एरिया नि सोमसिना अखोई एरिया नि गाइना खाइदोइछि मणिपुर से स्वाइदे दुम हौरमनेबा मणिपुर तंकाय खाइदो पसे सेक्यूरिटी पर्सनल सिंगना अभी मणिपुर मैम तंग बाप तामिनसी सेक्यूरिटी पर्सनल सिंह मणिपुर की वोइसनो अदुगा इंडिया की वोइसनो मोइने चंग गमदबा एरिया मैम लेरियबा मसी बफर जोन की एरिया गातने सी चंग कराते यादे मकोइना चंग गमदबा एरिया सिंह तो प्रजा मैम से चंग याद अदवागी एरिया दुने बफर जोन गाइना लाई वरी तो सेकंडी थमजब तारगदी अदो तारगदी हौजिक सेक्शन हाइगुमदना बफर जोन लौथोक्तेन सुहाइरे अदुगा बफर जोन सु अमुक लैहल्ले अदो तारगदी स्वाइगी एरिया सी मणिपुर गवर्नमेंट ना कैबा नॉलेज केंता लेतब ताला जो बफर जोन से मणिपुर गवर्नमेंट ना लौथोक्तेन हाइ तारगदी लौथोई बसी कनानदो कजोबै सुमाइना लौथोकदोरिनो अदुगा लौथोकम थोकप्रा अयाबा पीब्रा अदुगा लौथोकम सी सिक्योरिटी पर्सनल सिना लौथोकम थोकप्रा मोइसिना अखोगी लौथोनबगी मदुगी अखोगी मरी लेनबा अखोगी कांगू जदौरिब्रा अदु बफर जो लौथोइसिना करी मरम दैनो गाइसी अखोगी थिजिनबगी हकसी मणिपुर सरकार दा लेतब्रसी मणिपुर की ऑफिशियल सिंह मणिपुर की सरकार के ऑफिशियल बफर जोन तो माय ऑरेबल सीएम दरी बफर जोन सी तंगुरो मणिपुर दा लेकेना मोहाय तो तादी बफर जोन थंबगी मरम करिगिनो आइबसी में कोई नैनब चंगी नोय मोइने योबंगम दबा जगह से मणिपुर की सिक्योरिटी पर्सनल सिंह अदुगा इंडिया की सिक्योरिटी पर्सनल सिंह पावर योबंगम दबा जगह दु दैदा मणिपुर मचाना क्रमाइना तौरका द चंगगा मचा मचा की युम सिंदुदा हल्लका द खुंदाले ताबे पोची लाकदोरी नोय बसे मसी याम वादी याम लाफी बोजी तो लेंगांग बददी हेक्ट थूरदो बगो मायेंग सिबता मयुम दा हललो दो मुन ngang बसे मसी ना मयुम दा गी ता थोपिराबा अदो खुंदगी लांजेन रखला कांगु ददी याम थमोय सोई मसाइ तो दिबे पे असिन बाबी बम पे कल ngarang kanta ngasi nanwai dagi koigi fabricated house le changwa yadana leiramba potu ngasai Assam da leirambani hoji changa ka da hoji ngarang maksanga ki bodo imung yakai upudi hoji changa ga leirambani ado ne kangbu si tasengna asa ama pawai koi uraktre na khalaga yamna ningba kaina changkhina harau ne yumhan bam bhangen changkhina te asai se koi naina bi changeba यामना कप माई मागी यामना नुंगाई तबा अखोई आशा पुमलोय लोयरे अखोई कैदौ नुंग दस अखोई युम दुने द अमो हनबा अखोई फंगरोय दबो नि आईगी लेफम मचे दमो कोई तारगा सु काम तंग ओय तार सु नोंग चोत तब नोंसा सादबा मफम हमतंग अखोई फंगौरसु यारे हाइना के थोक मग लोयना ना यामना निगमदना माई मागी चन्ना सुबं आतनी हराव युम हन बम फंगेना चेसी नकी बम मुन्ना किन्नते सिमा मणिपुर लेंगांग कमी बचंगी अथुम मतंदा मकोगी लेफम साबी बचंगी बफर दु वाफम सी कनाना कदा दे लाई नो गासी सेक्सुअल साइ हाइ गुमना अथोगी नैनबे याइ कुथोंना बे मसी मथांगसु अदना हाइ बपुम मक्से याइ पानगे याइ पालोगे से लेगा कि माइते दे लेबनी अखोगी दि चही नुगा गे लेंगा ता सिनथि बफो मथौ चपचाना तोगनजनिंगी माइ तागचरी ओजा कॉल लोखचरी हेलो हाँ जाए फ्रेबा युक्सिदा सिंसुलाय समना थर्मपो मदि मिथिंगलेन बोय कोंगन कोम जरे संगसिगी पाउसी करें खाई पाउदा याबिगी पाउ तम थमजगे हाइबियो फुरान बा मियोय खरब खारे मखोई लेसे तसे रि मालौ थक आइबा पाउ मता जावे
ꯂꯥꯛꯆꯅꯤꯡꯉꯤ ꯋꯥꯐꯝꯗꯤ ꯁꯥꯔ ꯃꯅꯤꯄꯨꯔꯗ ꯍꯨꯔꯥꯟꯕ ꯍꯥꯏꯁꯤ ꯂꯤꯁꯥꯡꯁꯤꯡꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯃꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯤꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯁꯤꯒꯨꯝꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯦꯛ ꯑꯃꯇꯪ ꯄꯥꯁ ꯇꯧꯕꯤꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯧꯈꯠꯄ ꯌꯥꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯃꯈꯣꯏ ꯄ꯭ꯔꯣꯕꯤꯖꯟ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯕꯤꯔꯒ ꯃꯁꯤꯗꯪ ꯑꯦꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯒ ꯆꯠꯅꯕꯗ ꯀꯌꯥꯝ ꯀꯥꯏꯕ ꯂꯩꯕꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯁꯨ ꯍꯨꯔꯥꯟꯕ ꯌꯥꯗꯕ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯍꯨꯔꯥꯟꯕꯕꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏꯕꯨ ꯈꯨꯗꯛꯇ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯗꯤ ꯍꯨꯔꯥꯟꯕꯁꯤ ꯐꯥꯔꯒꯁꯨ ngasi nong nini si police custody thamura khoi pot chei huran bagi wafum ju oibirabra habirisa gari huran bagi matang ngoni sa ada lakini wafam ni sa huran basi pharu ga chu ek nungan ban nini humi leruga ai tholakpa ngasai gi huran basing na chu ngasai khoi kono da paisa ka thiru re sam so di amang khan thiru ramena sai paisa da mo recover tawna ba huran bagi khongthang amada labra basi gi matang sida 그 오자기 모두 그이 레이버는 후란 버싱 점점 못하는 나봐 그리 마망수 내내버지 내내비 그래 후란 버싱 점점 못했지라거디 그 못하는 거 우파이 좀 그거 TV 마치 해는 어디 톨레지 우리 거기 컨택트 시츄에이션 해는 톨레퍼라 해는 톨레는 버머럼 레이버 점점 뭐 수완 딱지 ꯍꯣꯏ ꯃꯗꯨꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯆꯠꯂꯝꯕꯒꯁꯤ ꯍꯨꯔꯥꯜꯂꯒ ꯍꯤꯡꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜ ꯑꯗꯨꯝ पोक अदम यौरम बयाय ओजा हाइबदी सोमददी चानिंगाय थनिंगाय लेरक्तबा सुबो नोमबसी फ्री ओइना चटपा यारक्तबा आइगी सिनफम सिना मरम ओरगा युमदा आइगी सिनफम आइगी हाइजरिबा सिदी पांगथोकपा यादबा मयाम अमसु लै लमदा चलगा आइना सुरुदौबो तौरुदौबो थाबक मयाम अमा लैबनिना मदुदगी हिंगना होनरक्पा दुरान जेथि तौनरक्पा हुजिक लैरिबा फिबम सिनसु मयाम लाकपगी ओथोकपसु मदुसु याय अदुगा हुरान बसिंगसे कोइ इचम चमना हेक्ता हुरालमे हाइदना मागी लौफम थोकपा फाइन खरा लहौरगा सिनफम खरा पोतुगु सिंहलगा दौरगा अदुम थादोखिबगी फिबमसी मसिन हेना हुराननबा मसाकसु ओइरक्परा हाइबनि ngasai मानो हुरालुबगी फाइन करप थिरमगा समचमना थादोरकपुदुन अमु माइ ngasai दो हंजनबा होनारकपगी फिबमगा लागपरा हाइबदुनि थंबिरमि वाफपचोसा स्वाइसिदा लागतन मसी इराइलाइना थादोक्तनबगी दमक्ता मखोइगी मथक्ता करि करि एक्शन लोखटपा याबसिंग हेना कनबा चैराकसिंग पिहनिंगबि वाफमदुनि ओजा any crime si koi any crime si koi no unadi bado mangai re koi na crime duga mari laina na chapchaba dandi si manipur da iti de song phangde hoi aduna malam mora kan de crime sing si hanjin tawning ba apa ma sing si koi gi criminal sing si da koi pohal le makina number 1 ni crime mutat pada koi gi kuyapan bowensi maswai maram de criminal sing da chapchaba law na piwa magi phangpham tokpa da di sing do chapchana phangan da banina akogi ilai na akogi criminal sing si khalle ba badai de ma huran si tigi thau si toning da bam sulai ba adu huran bagai da hari potudi chokala balai bag america russia gum da sudum roin leina ba huran ba hoi aduna lainari ba pot sing do madugi frequency aruga kadai pawba madai huran ba gi area chawba pikwa adai dugi pot tu neba aje huran ba manipur ge huran ba sing si am chokala ba huran ba ngakani mo se tarai ba pot te koi gi Delhi dagi JCB huran la pura koi manipur ma chaga dei harem ne hoy assam dagi mang ki ba gari bolero adum manipur dagi adum phagat ki yamna technique mayam ka du line mo ko no tu arai ba pot na ke achoba gen khutpu amaga samnara kan du dai da masi achoba network amane ai ba achoba network se tugai na ba sum thigrat pada madwa du kana oi le ra me hai ka du dai da ai na hai ru ba ya da ba ingon de hena chawbo mo le ram ba adu na se ma ga mukna bangam da banina paisa da su pangal da su aduga khiji shakti da aduga khiji friend circle da chindong kamdong ba da so sang kangna ba chana ba da ai ga mukna ru ba ya da ba mi mo le ram na sijil hunji do marak ta thigang da to ka da ngarang pa do ko da ta do ko da ta do on di ko to ne blai Kuduna yam luri badi huran busing si lepon jena hai ta di mamai rom de ama karom de ta ba ma to lom de orok ta isi di makok singgo
ꯃꯀꯣꯛꯁꯤꯡꯗꯨꯗꯒꯤ ꯍꯧꯔꯛꯄ ꯇꯥꯏ ꯃꯀꯣꯛꯁꯤꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯤꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯏꯁꯤꯅꯤ ꯄ꯭ꯔꯣꯐꯤꯠ ꯊꯤꯡꯖꯤꯜꯂꯨꯕꯗꯒꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯏꯁꯤꯅꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯊꯤꯡꯉꯨꯕꯗꯒꯤ ꯀꯔꯝꯕ ꯏꯔꯥꯡ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯇꯝ ꯉꯝꯄꯣꯠꯇꯦ ꯃꯅꯤꯄꯨꯔꯒꯤꯁꯤꯗ ꯑꯉꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯃꯁ꯭ꯋꯥꯏꯒꯤ ꯐꯠꯇꯕ ꯊꯕꯛꯁꯤ ꯌꯥꯎ ꯀꯥꯟꯗ ꯆꯤꯟꯗꯣꯡꯐꯝ ꯇꯧꯕ ꯑꯆꯧ ꯑꯁꯥꯡ ꯑꯉꯝ ꯑꯊꯧꯁꯤꯡꯁꯤ ꯍꯦꯛꯇ ꯃꯣꯏꯅ ꯍꯦꯛꯇ ꯃꯀꯣꯛ ꯑꯣꯏ ꯂꯩꯔꯝꯕ ꯃꯣꯏꯅ ꯍꯦꯛꯇ ꯃꯀꯣꯛ ꯑꯣꯏ ꯂꯩꯔꯝꯕꯀꯣ ꯑꯗꯨꯅ ꯍꯨꯝꯖꯤꯜꯂꯨꯕ ꯀꯥꯟꯁꯤꯗ ꯏꯚꯟ ꯐꯦꯜ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗꯗꯤ ꯌꯦꯡꯉꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯉꯛꯄꯗ CBIꯒꯤ ꯍꯥꯏꯔꯤꯕ NIAꯒ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯌꯧꯁꯜꯂꯛꯄꯗ ꯃꯌꯥꯏ ꯊꯛ ꯆꯝꯃꯤ ꯃꯁꯤꯗꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯦꯅꯤ ꯀꯦꯁ ꯑꯃ ꯑꯩꯈꯣꯏ NIAꯗ ꯁꯤꯟꯅꯈ꯭ꯔꯦꯒ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯨꯝꯅ ꯂꯧꯕꯤꯕ꯭ꯔꯕ ꯍꯧꯖꯤꯛ ꯁꯣꯝꯐꯥꯎ NIAꯗ ꯆꯞ ꯃꯥꯟꯅꯩ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯄꯥꯏꯕꯅꯤ ꯑꯗꯨꯝ ꯌꯥꯝ ꯁꯥꯡꯅ ꯍꯧꯖꯤꯛꯁꯤ ꯅꯝꯃꯒ ꯑꯗꯨꯝ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯅ ꯄꯥꯏꯕꯗ ꯃꯈꯣꯏꯅ ꯄꯥꯏꯕꯗꯨ ꯑꯗꯣ ꯄꯨꯊꯣꯔꯛꯏꯕ ꯄꯣꯠꯇꯨꯁꯨ ꯀꯗꯥꯏꯐꯥꯎ ꯆꯨꯝꯅ ꯀꯩ ꯆꯨꯝꯅ ꯄꯨꯊꯣꯔꯛꯀꯗꯕ ꯚꯥꯞ ꯇꯥꯄꯣꯠꯇꯦꯕ ꯀꯗꯥꯏ ꯐꯥꯎꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯥꯏꯗꯨꯗꯤ ꯑꯗꯨ ꯈꯟꯕꯗ ꯆꯃꯝꯅꯩꯌꯦꯕ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯣꯏꯕꯗꯒꯤ ꯂꯣꯏ ꯂꯥꯛꯏ ꯉꯥꯛꯇꯅꯦꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯕꯒꯤ ꯔꯨꯜꯁꯤ ꯁꯣꯏꯕꯗꯒꯤ ꯂꯣꯏ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯚꯥꯒꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯃꯥꯒꯤ ꯃꯊꯧꯁꯤꯡꯗꯨ ꯆꯞ ꯆꯥꯅ ꯆꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯅꯔꯛꯑꯕ ꯂꯣ ꯄꯥꯏꯕꯁꯤꯡꯁꯨ ꯂꯣꯒꯤ ꯆꯨꯝꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯆꯨꯝꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯍꯨꯔꯥꯟꯕ ꯊꯤꯡꯅꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗꯩ ꯀꯩꯅꯣꯝꯒ ꯇꯧꯔꯀꯥꯟꯗꯨꯗ ꯊꯤꯡꯕꯒꯤ ꯄꯣꯠꯁꯤ ꯌꯥꯔꯣꯏ ꯍꯨꯔꯥꯟꯕ ꯊꯤꯡꯁꯦꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯍꯥꯟꯕ ꯑꯄꯤꯛꯄ ꯁ꯭ꯇꯦꯞ ꯑꯃ ꯂꯧꯈꯠ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯍꯨꯔꯥꯟꯂꯝꯃꯤ ꯍꯥꯏꯗꯅ ꯐꯥꯔꯕꯁꯤꯡꯁꯦ ꯃꯔꯥꯜ ꯂꯩꯔꯕꯗꯤ ꯃꯔꯥꯜꯗꯨꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤꯗꯣ ꯃꯄꯨꯡ ꯐꯥꯅ चही जेल थम्बा चही चप चान लेहनबा लुपा लाख अमा थीबा लाख अमा चप चान थीहनबा अदुवाई पोतु लाक तारगदी मसी अखोगी हुरान थिंगनबगी खोंथांग अमदि लाए गायना को लौबा यानी नत्रदि खितंग लाखिने गले सुमाय थम्बि होय अच्छा होय थागत चरी ओजा कॉल लौखटजगे हेलो हेलो कॉल तौबिरक्लिबा कना ओइबिरबनो आई मीरबंदगी नारम थोंदगी oh hoy tarang oksari ngasina han basaruk yabirapro man sa haram guess ko ahang tera chak no utari hoy hoy ikai kumna jari haibi o nexin biriko chadagi khangbi ningba pau oh tan ngasi maki pau din na sadre marang pau khare yobi siba haibi na an tang amuda phangsiba manipur assembly ga pa mayam na khana siba ena sigi matang hoy 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 ta marang pau khada haina opposition gi miyoi manga mayam gi walet yaugna thokki basi mokoi mathakta action lawgadabani haidi matanga aidi mota nahangi assembly do adana mamutta na tadaba miyoi male ngarangi sangtang kana puthokki do kaigi dongta opposition gi miyoi chingdina house gi mapan thokki no haida adugi matanga aina thamjaningmadi सुबनुगी लंजितना नथागी मखोगी वरोन खरा प्राइवेट मोशन पुखनम दंता पुखरम मतमदा मखोगी यावि रखरे अदुगा मखोइना पुखत्ति बथक्ता इनासी हागो वाहेसी यावि अदुना नथागी प्राइवेट एमिरे अमला पुखत्पदे यामना नुआय फुंदोकेरी हाइना फुंदोमे मखोइना थोकिबगी मरमदि ता मखोइना पुखैबा वफमदो अमत खनबि आगागा खदि अमखति खनबदि यावे समानबा वफमनिना होजिकी मफमसिदि येरकदो मियोय अमत सियावदरे होजिकी तनसिदा असेंबली सिदा अदुगा मखोइना थोकिबगी मरमदि नथागी मखोइना मणिपुरी ओइबा इखुदा खनसि यादबगी थोकिबनेबा अदुगुंबा थोकिबा होय अदुदा होजिकी संस्थानसिना हाइना लेबाकि वारेप लौबदी यावदे मखोई मथक्का अकन मियं चंगप याय खोदिगा हाय वाय नानगी मिफम दुदे खोई कंगलादा लौखिबो खनकिबो वारेप तु मदुगी मतंगदा खनसि हाइबदे यारक्ति हाइबगी वाफम सु दुम यावखि मखोई खनसि हाइबो पोते यादरगा थोखिबनी अदुगा नसाई होदिकी मखोई मथक्की एक्शन लौगदे हाइबो मियं सिनि मथक्ता सा करम बना अचुम बना है जो चाहिए ये सा वाले मयाम वाले लोग भी ये ना लोग वाले भी ना मुझे न थोकी बरक किसी अकाई बड़ी के अदुगा वाले
वफमदुसु मखोइना पुखत्बा यावी हाइना नुंगाइबा फुंगदबा यावखबनिना मखोइदि याजदे हाइबुगा चप मानदा अदुगा नथाय वारेप खनबदो खनसी यादबा मोखदि रुलिंग पार्टी मथक्ता एक्शन लौखत्पन हेन फत्रा सागी मोता करमबना चिंजिरांगे जे सागी मोत अमता पिबिरम थागचरी अदुदि फोन थंबिरसी ओजा वाफम सिदा कमायना थंबिबे ओजा ngasai assembly da makoina pukhalaibu wafam si koi nahan kanglada karida lawkiba warep maduga tonga ton matang kharada khanasi yadabdagi makoi se assembly gi mapan da tholakpune hari aduga amuk nakalamada gi amuk laibana makoi mapan dagi thokpagi damakta makoi gi matakte action lokhotkadabani haibani aduda hairaklibu wafam sina mu madu lokhotpam thokpra thoktabra swai sedani oza कोई माना कोई की हाय वाफम दो मकोई बसाना सु पुथोक पदु यारो पोनी अदुगा हाय वाफम दो पुथोक पदु मदु एप्रिशिएट तोरा मकान दो दे थोकी बने बने कोई कलर सिनाइरिस होय होय होजा एप्रिशिएट तोरा मकान दा थोखरामनिना खन्नदि को तुम यावद्रसु मोइगी मोइना हाइरिबो वाफम दो दैदा मोइना पामजबो वारे कोइना ओइरमनिना अबोदा थोकी दसु कैसु काइद्रे आइदुनी नान कांगलादो लौखिबो वारे मयाम सिंगदो ऑडिबल सीन की यावद्रे दुनी मसादी यादी आरगा होय होय मसा साइन तोरी मसा तो साइन तोरी मसा की है अदो मसादी यावद्रे अदो नाइतो दुगा को छोकी बकांगु सिंगु से मे मसाना दुम या पपोर नाक्तने मणिपुर की अजोजी इशूसी मतंग द लरको वारे सिंजी कोगी एमएलए सिसु लोइने याय बो पोजीशन अदुगा रोलिंग कब खातना मो नुवा तरा दुनतना को अदुनदी एनी रोको वारे सिगुरु मन सिया वारे ने को यावद सिया रे गाय थोपै पोचु ओइबे मरमदे नाम सीएम ना यावद गुमना अदु अबाय ने कोगी ओनबा किगी कोगी कॉलेज ने यंग बा पोतुना अबाय यंग याय चोमी अदुगा लोइना ना अदुगा मसी अमना अमदा प्रोपेगेंडा संदोपा अमना अमगी अमुक हाइवे पोचिंदे हाइ रिसिंग दु कनानो नि यंग चोमी अदु थोक रिसिंग दु कना कनानो अदुगा थोकी बदुगी मरम हाइरे इसिंग दु कना कनानो गा होली होय होय मसी मणिपुर ददी को यंग चगई से अतई स्टेचिंग औरदी अमदो कना कनानो का थिरम द्रसु आ होय होय अदु मणिपुर ददी कना कनानो का सि थिदा यादी होय होय मणिपुर से दे कोगी डोल मसेल कनो मसेल ओती ने थुना बा हानम से को कोगी म्यांमार का मणिपुर का फुने ये दे हे नुची गद्रिसी अदुगा लुक्सीदरोदना हाय तागसो हेक्ता आंगको फंगबिनी मसवाल सिने कोई की मपावी मिशन हे हे नगदरी सिसो अदना मसवाल जे कोई मसल से हम कतनी कन्नरी वफम सिसो कमन इशू ने अदो ता दी कम कना कर्म तो वगा दो कब खन्नदबिदा ता आईगी के मुखदों चाबम मसवाल द लाहुरगे मसवाल कगुम वफम हम लौरगे गा न खन्नगी पोची कलाबो कर दे दुम लई तो नते दुम हैन बियोन लई सिदुम यावरी नेबा अदना मसवाल सी कोई खन्नब चंगी अदना अखोय सेल की मरतने खजिक असोइबा अरानबा यावना खरसु मसिना कोगी तोदो एंदोगना लेबाकी होइना अदुगा समाज की होइना अका तो थोय दो बोय ता दे कोई मसन असोयरा में गनमिन नबसु कसु ककाय बलैते बा अदना असे चिन नंग करी सरपा इन करी सरपा कइदोम सरपा कइनोम हाय हो दो नाइ नबै पोसिन दि मसि दादो में नबै समाय दम होय ताग चरियो जा हेलो फोन लाइन से तत्रे पाउसी अमतंग मरकसिदा कॉल नाइबोना लोखचगे ओजा सुगी वारी सानबगी मतमसी लेप्ट्रि हारी अदुगा सेंटर स्टेट अदुगा कोगी सुदा लैनरिबो ग्रुप सिंग सिगा मतमसी हुजिक लेप्ट्रि असेंबली गी मिफमदा मखोइना यानखिबगी वारेप मसीगी सु लौथोकपगी मतंगसिदा मखातान एक्सटेंड तौदनबगी दमक्ता तक्सिनबगी वारेपसि मसी यानखिबनी अदु मतंगसिदा ओजा कोई हुजिक फाउबगी ओइनदी सु सि सांगतोकद्र नत्रग सांगदोइद्रा हाइबगी वारी सि चपचाना सानबसि लैत्रिबनिना अदुगा करम मतमदा मसि सानगदगे हाइबगी चपचाबसु मसि लैत्रि अदुबो मणिपुर की मियाम नदी सु सि मखाताना सांगथबसि सुपांगमु पामद्रे अदुबो करी करम मोंगमा लाकप याबगे हाइबदुनि ओचा मतंगसिदा कोई सुसी सांगदोरकद्रा नत्रगन सांगदोरओइद्रा हाइबगी करम फिबम अमखक्ता याननबगी
matang su cha su si samna ra kan da hauji hauji si su gi matam di loi re tang kun ma pan loi kra sang doctri hoi hoi sang tu su haidri sang tu su haidri channa ri bra channa da bra de si makse su channa ri bra channa da bra de jam lo ri su gi matam loi re sang doctri ba hoi hoi ja ꯑꯗꯨꯗꯤ ꯉꯁꯤ ꯃꯛꯁꯤ ꯁꯨ ꯆꯠꯅꯕ ꯀꯧꯒꯗ꯭ꯔꯥ ꯁꯨ ꯀꯔꯤ ꯀꯧꯒꯗꯒꯦ ꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯡꯁꯨ ꯁꯥꯡꯗꯣꯛꯇꯕ ꯆꯠꯁꯨ ꯆꯠꯅꯗꯕ ꯑꯗꯨꯋꯥꯏꯒꯤ ꯃꯔꯛꯁꯤꯗꯩꯗ ꯆꯍꯤ ꯑꯃꯇꯪ ꯊꯝꯃꯗꯤ ꯃꯗꯨ ꯀꯩꯅꯣꯝ ꯂꯥꯛꯇꯧ ꯃꯥꯜꯂꯦ ꯃꯊꯪꯁꯤꯅꯦ ꯑꯗꯨꯒ ꯑꯗꯨꯒ ꯂꯣꯏꯅ ꯁꯨꯒꯤ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯕ ꯇꯥꯔꯒꯁꯨ ꯁꯨꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯗꯤ ꯊꯣꯏꯗꯣꯛꯅ ꯁꯨ ꯁꯥꯡꯗꯣꯛꯄ ꯁꯥꯡꯗꯣꯛꯇꯕꯒ ꯃꯁꯤ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯕ ꯂꯨꯝꯕꯕꯨ ꯂꯩꯇꯦꯅ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯂꯧꯖꯩ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯁꯤꯐꯥꯏꯁꯤꯡꯅ ꯆꯞ ꯌꯨꯡꯅ ꯀꯨꯀꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯄꯒ ꯂꯩꯔꯕꯗ ꯁꯨ ꯆꯠꯅꯕ ꯅꯠꯇ꯭ꯔꯒ ꯆꯠꯅꯗꯕꯅ ꯀꯨꯀꯤꯁꯤꯡꯗ ꯀꯔꯤꯁꯨ ꯏꯐꯦꯛ ꯇꯧꯔꯣꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯨꯁꯤ ꯍꯧꯖꯤꯛ ꯋꯥꯔꯤꯅꯤ ꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯡꯗꯣꯛꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯁꯨꯁꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯔꯦꯅ ꯈꯜꯂꯁꯦ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯅ ꯍꯥꯏꯔꯤꯕꯅ ꯁꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯂꯧꯈꯠꯅꯤꯡꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯌꯥꯔꯅꯤ ꯍꯥꯏꯕꯅꯦꯕ ꯑꯁꯣꯝ ꯁꯦꯟꯇꯔꯗꯒꯤ ꯁꯨ ꯀꯨꯀꯤꯒꯤ ꯂꯥꯜꯍꯧꯕ ꯑꯗꯨ ꯑꯗꯥꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯛꯁꯟ ꯃꯌꯥꯝꯁꯤꯡꯗꯨꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯆꯦꯔꯣꯜ ꯑꯃꯈꯛꯇꯪ ꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦꯅꯦ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯈꯛ ꯄꯤꯔꯛꯈ꯭ꯔ ꯂꯣꯏꯔꯦ ꯀꯨꯀꯤꯁꯤꯡꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯨ ꯆꯠꯅꯗꯦ ꯍꯥꯏꯗꯅꯁꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯝꯇ ꯂꯧꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯑꯗꯨꯒ ꯁꯨꯁꯤ ꯆꯠꯅꯗ꯭ꯔꯕꯗꯤ ꯁꯨꯗ ꯇꯤꯡꯉꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯐꯥꯎ ꯇꯤꯡꯉꯔꯣꯏꯅ ꯍꯧꯖꯤꯛ ꯑꯗꯨ ꯂꯧꯔꯁꯦꯕ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯂꯨꯄꯥ 5,500-6,000-7,000ꯁꯦ ꯃꯁꯤ ꯇꯤꯡꯉꯔꯣꯏꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃꯃꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯗꯨꯛ ꯀꯥꯏꯅ ꯑꯗꯨꯝ ꯄꯤꯈꯤꯗꯧꯕ ꯄꯣꯠꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯆꯤꯅꯔꯤ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨꯅꯤ ꯑꯣꯖꯥ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯃꯔꯝꯗꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯗꯧꯔꯤꯕꯅꯤꯅ ꯑꯗꯨꯅ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯀꯤꯁꯤꯡꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯥꯏꯋꯥꯏꯗ ꯁꯤꯖꯤꯟꯅꯔꯤꯕꯒꯦ ꯀꯔꯤ ꯃꯔꯝꯗ ꯁꯤꯖꯤꯟꯅꯔꯤꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯍꯨꯝꯗꯣꯛꯄ ꯈꯪꯗꯣꯛꯄ ꯆꯪꯉꯦꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯑꯗꯨꯝ ꯄꯪꯂꯥꯎꯇ ꯂꯥꯎꯕꯗ ꯑꯗꯨꯅꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅꯒ ꯇꯥꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯈꯪꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯔꯤꯁꯦ ꯃꯁꯤ ꯅꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯆꯦꯠꯁꯤꯜꯂꯛꯑꯀꯥꯟꯗꯨꯗ ꯊꯕꯛ ꯃꯌꯥꯝ ꯂꯧꯈꯠꯈꯤꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯟꯗꯣꯡ ꯀꯝꯗꯣꯡꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕ ꯄꯣꯠ ꯑꯗꯨꯝ ꯉꯥꯏ ꯀꯨꯀꯤꯁꯤꯡꯁꯤꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯌꯣꯛꯑꯒ ꯊꯝꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯃꯥꯌꯣꯛꯇ ꯑꯦꯅꯤ ꯉꯥꯡꯅꯤꯡꯕ ꯂꯥꯛꯄ ꯇꯧꯅꯤꯡꯕ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯗꯤꯐꯦꯟꯁ ꯑꯗꯨꯝ ꯇꯧꯈꯤꯅꯦꯕ ꯍꯤꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯍꯤꯔꯝ ꯑꯃꯗ ꯑꯗꯨꯅ ꯁꯨ ꯂꯧꯊꯣꯛꯄ ꯂꯧꯊꯣꯛꯇꯕ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯕꯗꯤ ꯂꯥꯛꯀꯗꯧ ꯃꯥꯟꯗꯦ ꯇꯧꯕꯇꯕꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯆꯞ ꯆꯥꯅ ꯌꯦꯡꯅꯔꯛꯑꯁꯤꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯁꯨ ꯂꯧꯊꯣꯛꯍꯧꯕꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯍꯧꯕꯅ ꯀꯥꯟꯅꯕ ꯃꯇꯥꯡ ꯀꯌꯥ ꯂꯩꯕꯗꯨꯅꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯨ ꯂꯧꯊꯣꯛꯍꯧꯕꯅ ꯐꯩ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤꯕ ꯑꯗꯨꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯗꯨ ꯑꯩꯈꯣꯏ ꯃꯨꯟꯅ ꯌꯦꯡꯕ ꯆꯪꯉꯤ ꯑꯗꯨꯒ ꯁꯨ ꯂꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯃꯁꯤꯅꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕ ꯆꯪꯉꯤ ꯅꯠꯇꯕꯤꯗ ꯌꯥꯝ ꯏꯆꯝ ꯆꯝꯅ ꯂꯩꯔꯀꯥꯟꯗꯨꯗ ꯁꯨ ꯂꯧꯊꯣꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯐꯪꯅꯤ ꯑꯗꯨꯗꯤ ꯃꯗꯨ ꯃꯪꯒꯨꯝ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯣꯜ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯑꯉꯧꯅꯤ ꯍꯣꯏ ꯃꯇꯝꯁꯤ ꯉꯁꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯁꯤ ꯈꯤꯇꯪ ꯍꯥꯟꯅꯗꯒꯤ ꯀꯛꯁꯟꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄꯥꯎꯁꯤ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯄꯨꯈꯠꯄꯤꯔꯣ ꯑꯔꯣꯏꯕ ꯀꯣꯜꯅꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯇꯦꯟꯇꯛꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯒꯤ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯃꯗꯒꯤ ꯂꯧꯈꯠꯆꯔꯒꯦ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ
ꯖꯨꯟ ꯀꯔꯝ ꯃꯇꯝꯗ ꯆꯪꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯍꯟꯗꯕ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤఎꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤꯅꯣ ꯑꯃꯐꯥꯎ ꯎꯗꯦ ꯍꯥꯏꯕ ꯑꯃꯈꯛ ꯌꯥꯎꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤఎꯝꯁꯦ ꯍꯧꯖꯤꯛꯀꯤ ꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯨꯝꯕꯁꯤ ꯑꯗꯒꯤ ꯑꯃꯤꯠ ꯁꯥꯍꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯁꯤꯑꯦꯝꯁꯤꯅꯗꯤ ꯌꯥꯝ ꯊꯥꯒꯠꯄ ꯑꯗꯨꯒ ꯑꯗꯒꯤ ꯑꯩ ꯑꯣꯏꯗꯕꯁꯨ ꯉꯥꯡꯗꯦ ꯑꯩꯗꯤ ꯑꯆꯨꯝꯕꯗ ꯉꯥꯡꯉꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯁꯤꯑꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯁꯨ ꯍꯥꯏꯈꯤꯕ ꯌꯥꯎꯕꯅꯦ ꯑꯗꯨ ꯁꯥꯏ ꯃꯇꯥꯡꯁꯤda ꯉꯔꯥꯡꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯤ ꯑꯝꯇ ꯎꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯏꯅ ꯇꯦꯟꯇꯛꯅ ꯒꯦꯁꯅ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯗꯒꯤ ꯇꯥꯃꯤꯟꯅꯁꯤ ꯇꯦꯟꯇꯛꯅ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯀꯃꯥꯏꯅ ꯊꯝꯕꯤꯕꯒꯦ ꯍꯥꯏꯕꯁꯨ ꯁꯤꯅ ꯉꯥꯡꯕ ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯅ ꯉꯥꯡꯕ ꯉꯁꯥꯏꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯋꯥꯏ ꯍꯥꯏꯈꯤꯕꯗ ꯑꯗꯨꯝ ꯌꯥꯎ ꯑꯗꯨꯝ ꯍꯥꯏꯈꯤ ꯑꯣꯖꯥꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯕꯤꯕ ꯂꯩꯔꯦ ꯉꯔꯥꯡꯃꯛꯁꯤ ꯑꯩꯈꯣꯏ ꯃꯦꯒꯥꯆꯟꯗ꯭ꯔꯅ ꯇꯛꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯩꯗ ꯌꯥꯎꯗꯕ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯖꯗꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤಎꯝꯅ ꯄꯟꯈꯤ ꯍꯥꯏꯗꯅ ꯆꯈꯠꯂꯛꯄꯒꯤ ꯃꯇꯥꯡ ꯑꯃꯁꯨ ꯌꯥꯎꯔꯤꯗꯅ ꯑꯗꯨ ꯅꯍꯥꯟꯋꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕꯗ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯕꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨ ꯆꯠꯅꯔꯤꯕ ꯀꯥꯡꯕꯨꯗꯤ ꯂꯥꯏꯔꯗꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯐꯥꯎꯕ ꯑꯝꯇ ꯂꯦꯝꯍꯧꯗ꯭ꯔꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯑꯩꯈꯣꯏ ꯉꯥꯡꯅꯩ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯕꯁꯤ ꯑꯗꯨꯋꯥꯏꯐꯥꯎ ꯉꯥꯡꯅꯩ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯇꯥꯟꯖꯥꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡꯗꯨ ꯅꯠꯇꯦ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯤꯡꯁꯦ ꯃꯄꯥꯟꯗꯩ ꯆꯪꯉꯛꯑꯒ ꯀꯥꯞꯄꯅꯦꯅꯁꯨ ꯑꯃꯨꯛ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯌꯥꯎꯗꯦꯅ ꯑꯃꯨꯛ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯁꯤꯗꯤ ꯑꯝꯇ ꯌꯥꯎꯖꯕ ꯄꯣꯠ ꯅꯠꯇꯦ ꯃꯄꯥꯟꯂꯣꯝꯗꯩ ꯆꯪꯉꯛꯄꯁꯤꯡꯅ ꯇꯧꯕꯅꯦꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯣ ꯁꯨ ꯆꯠꯅꯔꯤꯕ ꯁꯨꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯤ ꯃꯄꯥꯟꯂꯣꯝꯒꯤ ꯀꯥꯡꯕꯨꯇ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯤꯗꯤꯌꯝꯇ ꯌꯥꯎꯗꯕ ꯖꯥꯠꯂꯥ ꯑꯗꯨꯋꯥꯏꯗꯨꯅꯤ ꯂꯩꯔꯤꯁꯤꯅ ꯑꯗꯣ ꯁꯨ ꯆꯠꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯝꯃꯒ ꯈꯔ ꯍꯥꯏꯔꯒ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯤꯔꯥ ꯍꯥꯏꯅ ꯌꯥꯗꯕꯗꯨꯗ ꯁꯨꯝ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯗꯥꯏꯒꯤ ꯑꯣꯏꯗꯨꯃ ꯑꯗꯨꯅ ꯑꯃꯕꯨ ꯑꯣꯏꯔꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗꯁꯨ ꯑꯗꯨꯝ ꯄꯟꯖꯕ ꯄꯣꯠ ꯂꯩꯕ ꯄꯣꯠꯇꯨꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯁꯤ ꯌꯦꯡꯉ ꯆꯠꯄ ꯆꯠꯇꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯗꯩꯗ ꯑꯩꯈꯣꯏ ꯃꯁꯦꯜꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯁꯦꯟꯇꯔꯒꯤ ꯌꯥꯀꯥꯁꯤ ꯌꯦꯡꯈꯤꯗꯧꯔꯤꯒꯦ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕꯁꯤ ꯈꯪꯍꯟꯕꯁꯤ ꯀꯔꯝꯍꯥꯏꯅ ꯈꯪꯍꯟꯁꯤꯒꯦ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯅ ꯂꯩꯔꯤꯁꯤ ꯀꯔꯝꯍꯥꯏꯅ ꯇꯁꯦꯡꯅ ꯈꯪꯍꯟꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯂꯩꯉꯥꯛꯁꯨ ꯈꯪꯗꯦ ꯏꯁꯝ ꯁꯝꯅ ꯍꯦꯛꯇ ꯁꯤꯟꯅ ꯍꯥꯏꯖꯔꯕꯗ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯌꯥꯝꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯕ ꯄ꯭ꯔꯖꯥꯁꯤ 99% ꯑꯩ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯂꯥꯟꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯃꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯦꯇꯦꯛꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯩꯈꯣꯏꯅ ꯗꯤꯐꯦꯟꯁ ꯇꯧꯕꯅꯤ ꯑꯃꯨꯛ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯀꯔꯤꯅೋ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅೋ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯃꯌꯣꯟꯁꯤ ꯀꯔꯝꯗꯅꯣ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯦꯃꯥꯟꯁꯤꯅ ꯀꯔꯤꯅೋ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯄꯟꯊꯨꯡꯐꯝꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯃꯤ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯁꯨꯃꯥꯏꯅ ꯊꯝꯖꯩ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯏ ꯄꯥꯎꯒ ꯃꯔꯤ ꯂꯩꯅꯅ ꯈꯪꯃꯤꯟꯅꯁꯤ ꯊꯧꯔꯝ ꯑꯁꯤ ꯇꯦꯟꯁꯤꯟꯖꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯁꯤꯟꯕꯤꯔꯒ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯊꯋꯥꯏ ꯌꯥꯕꯤꯔꯝꯕ ꯑꯣꯖꯥ ꯍꯁꯟ ꯁꯅꯥ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯥꯟ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯅꯩꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯖꯔꯤꯉꯩ ꯃꯅꯨꯡꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯐꯦꯁꯕꯨꯛ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀ ꯅꯩꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ